Akaswani Imphal Ningthoukhongjam Suni na pau pazare ahanbada maruiba pau. Imphal City gi Integrated Sewerage System nauna samgat sagatpagi thabak Mukhyamantri Nongthombam Biren haudoklagani. Manipur da lairiba sarkar gi aided amadi private school sing ngasidagi mahusagum school hangdoklagani amasung Pradhan Mantri Narendra Modi ngarang Rajasthan amadi Madhya Pradesh da lupa koti lising taratare chatuk henbagi project kharana jatra hunki kharana sangaki. राज्य सरकार के पब्लिक हेल्थ इंजीनियरिंग डिपार्टमेंट की मीटिंग मखादा अनिशुबा तांका की ओइना पाइखत कदबा इम्फाल सिटी की इंटीग्रेटेड सीवरेज सिस्टम नौना सेमगत सागतपगी थबक ngasi मुख्यमंत्री नोंगथोंबम बिरेन हौदोकलगनी ngasi अयुक मुख्यमंत्री न प्रोजेक्ट असि हौदोकपग लोइना लेबाक तौबगी थबक हौरगनी अमरोमदा मुख्यमंत्री न वाटर रिसोर्सेस डिपार्टमेंट की मखादा अर्बन एरिया सिंगदा इसाउ हंथदुना तुंग कोइने इसिंग फंगनब अमदी इको टूरिज्म साखोथनबगी पांदमदा लंफेलपाट वाटर बॉडी सेमजिन साजिनबगी प्रोजेक्ट सु हौदोकने मणिपुर लेरिबा सरकार की एडेड अमदी प्राइवेट स्कूल सिंग ngasiदगी महौसागुम स्कूल हांगदोकलगनी हाइरे हिरमसिगा मरी लेनना एजुकेशन एस की डायरेक्टरेट एल नंदकुमार नंगरांग चेरोल मथोखरे बिष्णुपुर जिला की कुंभी केंद्र की मनुंग चनबा लाइंगौबीदा ngarang midang pung nipal khara helakpada sakhangdabasingna nongmai round kaya kapsilakre hairi पुलिस की पाउ पलदुना एकोगी पाउमिना हाई स्टेट फोर्स की माइकई दगिसु नोंमै राउंड खरा हंदुना कापकी अदुमोइनमक असोकपन गी पाउदी लेते इम्फाल वेस्ट की कैथल मानबीदा मसक खंगदबसिंगना मैतेगी युमै थादुना अमांगता थोगले हाबगी पाउ फंगबदगी पुलिसना मफम अदु चंगसिनदुनि यंगसिनख्रे मणिपुर पुलिस कंट्रोल रूम की चेयरवल अमना हाई मफम अदुदा मसक खंगदब म्युइसिंगना मै थारमलिबा अदु मैतै इमुंगी सिजिनदम पैदुना थमदा सिंग ओइरमखी थौदोक थोकफम अदुदा डीआईजी रेंज 1 एन हेरोजी चिंग अमदी कांगपोकपीगी एसपी मनोज प्रभाकरना हक्थिंगना चतुन यंगसिनखी मखा ताना मफम अदुदा सिविल पुलिस सीआरपीएफ बीएसएफ असम राइफल्स अमदी आर्मी की अपुनबा कांगबु अमना थिबुमुगी थबक चथखी अमरोमदा हौजिक राज्यस्ते थोकलिबा इरांग असिगा मरी लेनना थौबाल इम्फाल वेस्ट कक्चिंग चुराचानपुर अमसुंग कांगपोकपी जिलागी ताइनबा मफमसिंगदा सिक्युरिटी फोर्सिंगना थिबुमुगी थबक चथखी इम्फाल ईस्ट की एसपी आईपीएस KSH Sibakantana Imphal West ki SP aduga Imphal West ki SP in charge oina thopuramba MPS Dr S Ibomchana Imphal East ki SP in charge oina thopuragani haina Rajya Sarkar ki Department of Personnel and Administrative Reforms Personnel Division ki Joint Secretary ki Cherulaman haire Imphal West Imphal East Thobal amasung Kakching jila singda ngasi yuk pung 5 dagi nungtil pung 3 phawba curfew komthokani Bishnupur jila da ngasi yuk pung 5 dagi nungtil pung 5 fawba curfew komthokli Dhanamanjuri University ki lisingani kulhumdoi kunmari gi MA English tamnaba entrance test lagliba October 9 da pangthoklagani hariba parikya asi DM College of Arts Imphal da ayuk pung 13 makhai dagi pangthokani haire Humpumapan suba National Wildlife Week palan thorom ngarang khongampat ki Manipur State Orchidorium da pangthokre Rajya ki Forest Bibhag amadi Manipur University ki Forestry amadi Environmental Science Department na punna sinduna pangthokpa thorom aduda Rajya sida phangba urei singi matang da akhangai singna wangangki Manipur University ki Sports Committee na lisingani kulumde kunmari gi oina University asigi Inter College Tournament chatharagani hairi tha asigi kundagi hauduna sathagadawriba tournament asida tongan ba masana singda athohen tanagani Tournament ki matamasi Association of Indian Universities Nai Delhi ki pautak matungina lepkhibani tabiriba pawasi Akaswani Imphal dagini Pradhan Mantri Narendra Modi ngarang Rajasthan amasung Madhya Pradesh da lupa koti lising taratare chatruk henbigi project kharana jatra hunki kharana sangaki Pradhan Mantri na Joypur shahar da lupa koti lising manga changna paikat kadaba sakhot tarangi project kaya jatra hunki project sing adugi manungda shiksha lambi rail station haksel amasung airport na chingba yauri Sri Modi na Jodhpur da laiba Indian Institute of Medical Sciences AIMS da phamung chohum yankhai legadaba Trauma Center and Critical Care Hospital block amasung Rajya du tongan mafam tareta Pradhan Mantri Ayushman Bharat Health Infrastructure Mission gi makhada Critical Care Block singi jatra su hunki madigi tungda Sri Modi na lupa koti lisinga machama kuntra manga changna saba Indian Institute of Technology IIT Jodhpur campus amasung Central University of Rajasthan da nauna saba Central Incrementation Laboratory Yoga amasung Sports ki Science Building miyam da kusinaki ICC Men's ODI World Cup lisingani kulumdoi ngarang digi Gujarat ki Ahmedabad da
Leiba Narendra Modi Stadium da hokre ahanba match oina England amasung New Zealand sanaki England na ahanba batting tawada apiba over yankai da wicket mapan turaga run chani marfuni thoi lauki madugi paukom da New Zealand over kuntra taru ball anida run chani marfum doi lauduna mai pakke Bharat ki ahanba match Australia ga Chennai ga gi MA Chidambaram Stadium da lagliba nomaijing numita sanagani ngasi phongba pause singi maroba pausingi damak hauzik Mangsatabam Premananda leire Premananda Thagachari Suni ngasi phongba pause singda Manipur crisis ki matangda opposition party taragi convention pangthokhiba kaithel manbida state force ka nomai kapna khibagi paw amadi mobile internet yahandabagi economic blockade haukra haiba pawna maroi paw singwaina phongli pawna phomda irang lehandanabagi thabak thoram sing paikhanaba political party taragi committee semkra haiba pawga loinana democratic government leitabaga manari haina CLP gi luchingba okram ibobina phongdokhiba wafam ahan headline tawri pawse Shanghai Express Manipuri Ichel Express Huyanlan paw Naharol gi Thaudang, Imphal Free Press, Sana Laibak, People's Chronicle dasu tongan headline tawduna ahan balamai da phongli. Mobile internet yahandabagi economic blockade haukre haiba paw amsu pongfam paw sigi ahan balamai da marobe paw oina phongli. Pawasi Sana Laibak, People's Chronicle, Hills Hornbill Express amadi Ganfu Mail dasu ahan balamai da headline tawduna phongli. Shanghai Express Manipuri da waroi puraknaba party tarana wareb laukre haiba pawna ahan headline tawri. Khudlai paiba singna mitei khulda attack jathakre haiba pawna anisube headline tawri Brinda amasung bablu boycott tawkre haiba paw amasu pawche sig ahan balamai da phongli pawasi Shanghai Express English ki ahan ba headline oiri pawasi atai pawche singda su ahan balamai da phongnari Ichel Express ta Cookie Milton singna kapsilakhiba 84 mm motor cell dispose tawkre haiba pawna ahan ba headline tawri RTI Act lana sijina biganu Egasi Chawkhat Maikaida Sijinasi Haina Water Resource Mantri Awangbong Newmaina Phongdokhiba wafam ahan balamai da headline tawduna phongli Yegnaba thenganaba hodnabagi mahuta aikhoi masel rajniti gi ithil changnaduna muknariba asi laibak thibani haina Kakhin Kendra gi MLA Rameshwarna Phongdokhiba wafam anchor kalam da phongli Huyanlan Pawda Kaithel Manbi gi matungda khudlai paiba singna kumbi gi laingau wi da nomai kapsilakre bom kapsilakpagi damak moidang poki nupi sing mai hongna saukre haiba pawna ahan ba headline tawri Miyamda khamthengna wahale Cookie Milton singna lan horakba amasung laingangna internet service thingjin khibadagi courier service sing mathau pangthokpa ngamdre haiba pawna anisube headline tawri Naharol gi Thaudangda Manipur gi Sasan Center na tawrabra adu oiraga article 355 chanare haina lauthoklo haina hanagi mukhyamantri Okram Ibovina phongdokhiwa wafam ahan headline tawri Kaithel Manmida state force ka nomai kamna kre haiba pawna anisube headline tawduna phongli Imphal Free Press ta Wakhalon manaba political party taragi mifam pangthokibagi pawga loinana Pradhan Mantri na Manipur gi irang asida tuminna leislebagi maram opposition party na hanglakdi haiba pawna ahan headline tawri Human rights activist Bablu Loitongbong gi yum masak khangdaba singna akayatoi thokalamle haiba pawna ahan lamai da phongli pawasi Sana Laibak pawsi gi ahan headline oiri Sana Laibak ta ring road semba November thadagi haugadawri ring road lambi sida laihangadaba machang mathum semgat padana henna sel thadagadawri haiba pawna anisube headline tawri Tamenglong Times ta Water Resource Mantri Awangbong Newmaina Chayola machumna chathagadaba RTI week haudokre haiba pawna ahan balamaida maroi paw oina phongli Suni Thagajari Premananda aroibada maroiba paw amuk Imphal City gi integrated sewerage system nauna semgat sagatpagi thabak ngasi Mukhyamantri Nongthombam Biren haudoklagani Manipur da leiriba sarkar gi aided amadi private school sing asidagi mausagum school hangdoklagani amasung Pradhan Mantri Narendra Modi ngarang Rajasthan amadi Madhya Pradesh da lupa koti lising 13 chatruk henbagi project khara jatra hunki kharana sangha ki pauloi jare